Thanipan henna natheiduna thambiraba Manipur ki meeyamda achumba wayel phanghanba haibasi Congress Party ki pandamni. Masimakna Rahal Gandhi ki Bharat Jodo Nyay Yatra se Manipur ki lamthagadouribani haina AICC ki General Secretary Jairam Ramesh na phongdokkhre. Wafam ase khongjomdagi hayeng lamthagadouriba Rahal Gandhi ki Bharat Jodo Nyay Yatra ga mari leinana Imphal ki Classic Grande da All India Congress Committee amasong Manipur Pradesh Congress Committee ki luchingba kaya yauna pangthokpa pau ki mifam amada makna phongdokkhibane hayengdagi lamthagadouriba Bharat Jodo Nyay Yatra gi matangda palladuna Jairam Ramesh na hai Constitution ki yumbi mari ni haina preamble da yauriba justice liberty equality amasung fraternity gi wahanthok leibak asida leiraktre hariba yumbi mari asigi manungda khwaidagi maru oiba justice asi miyam da piba ngamjabade lemhauriba yumbi ahum asi ki kanaba leite Maramaduna leibaga sigi mipung khudingmakna fangfam thokpa hak amasong achumba wayel phanghanba haibasi Congress Party ki lengraba pandamne Amaromda democracy ki wahanthok amata lehandana dictator ki mawungda leina ki chupli paibasi muthat haudrabade miyam hena wafamda tagane miyam da achumba wayel phanghandana Prime Minister na Amrit Kal gi mangla na masagalibasi oiroidaba manglanne Haukiba chahi tara asida leingangna chatharakliba injustice ki thawom khudimak puwari deki muthat pahaibase ngasidi yamna maru oirakli pumna mangasana yanglen saru oiraga amade achumbada yumfam moiba yatra si tangai fadana pangthopane masina democracy ki mapangal hena kankhanhanduna miyamda social justice phanghanna bagi achoba lambi ama soidana pibangamgani haibage thazaba chauna thamli haina magna phongdokhi Jairam Ramesh namakata na hai haukiba thanipan henba sida Manipur gi miyam masi awa china kaya khangduna lakle masida Prime Minister Narendra Modi na Manipur miyam gi wafam ama fawu phongdoktaba tongan ba political party gi mihut sing unaduna irang asi loishina ba honadaba amade state asi gi chief minister da irang asi ga mari leinana wafam ama ta phongdoraktaba haibase Manipur miyam bu natheiduna thambagi mayek laraba khudamne Masidagi hena chauba injustice leiraroi asigumba fibam kaya si leiba maramna Bharat Jodo Nyay Yatra si lamthapam asi Manipur da adumak tarakpane madusu state asigi puwari da tomthil ngalaga leiriba Khongjong War Memorial Complex tagi lamthaba hogadoribani haina Jairam Ramesh na makhatan phongdokhi संविधान का जो नजरअंदाज किया जा रहा है पार्लियामेंट का जो नजरअंदाज किया जा रहा है और जिस तरीके से एक तंत्र का तोप चलाया जा रहा है हमारा देश लोकतंत्र नहीं रह रहा है हमें गर्व है हम हमेशा कहते हैं दुनिया के सबसे बड़े लोकतंत्र हैं पर आज जो हकीकत है लोकतंत्र कम और एक तंत्र ज्यादा और वो एक तंत्र एक ही व्यक्ति का तंत्र है So this is the background to the Bharat Jodo Nyay Yatra. It's an ideological yatra. During the course of the next 2 months, Rahul Gandhi ji will be interacting with civil society groups. He will be addressing public meetings, 2 public meetings every day, and he will put forward to the country a positive agenda on Nyay, on economic justice, which addresses issues of price rise, unemployment, economic inequality, on social justice, which addresses issues relating to social empowerment of Dalits, Adivasis, OBCs, women, minorities, and how to strengthen the roots of democracy. Paugi mifamaduda sarugyakiba CLP gi leader soiriba hanagi chief minister Okrami Bomina hai Rahul Gandhi ki Bharat Jodo Nyay Yatra si lamthadrangai mangwinana lamdamasigi puwari takpada achoguma famama kalliba Khongjong War Memorial Complex to leiba athoba singi khubamda haikalaika tamduna ikai khumna butkane hariba Khongjong gi mafamasi ngaside Manipurna Indian Union da pullaba matung leiba gasigi puwari da British ki mayok ta thengnaba aroiba landfamoina sakhanglabane Complex ase Congress na laingak pairingai matamda nauna semga sagalaba matong matamadugi India ge President Pranab Mukherjee na miyamda khusinarambani haina Okrami Bobi na makhatan phongdokhi So during our time with great difficulty we have rebuilt and it was inaugurated by our then President of India Pranab Kumar Mukherjee So we have proposed this when Rahul ji came here for flag of this Bharat Jodo Nyay Yatra, before he flag off this Bharat Jodo Nyay Yatra, he will enter there with few honorable All India Congress Committee President Mallikarjun Kharge ji and will flooring tribute to the war
Khongjong War Memorial Complex.